ngasi nungtil phong ki ba tongan tongan ba pause kharagi collection miyam da khudol tamjigi Mohan Bhagwat amadi Narendra Modi gi mathakta Chaona Ungkhatnabgi Mami Tarakle hairi luchingba khudimak masagi chahi 35 surabadi tabaktagi pothapam thoklabani haiba Mohan Bhagwat ki ofam tamjigi India ki Prime Minister Narendra Modi amasung RSS ki Chief Mohan Bhagwat ani ki marakta Chaona Ungkhatnaba wafam kaya mapan thorakpa horakle luchingba khudimak masagi chahi 35 surabadi pothapam thoklabani haina Mohan Bhagwat na phongdokhre haiba nungtil pause ki chipong ama oiriba oil kati dagi lakhot charaga thamjage agency asigi phangba paw asina hai Nagarpur da pangthokiba RSS ki lekhidraba luchingba amada kathokba lairik ama phongbagi thoramda wafam ase Narendra Modi gi maming wakti pandana naksekta yeiraga phongdokibani tawramadu da mahang na makata na hai luchingba amana masagi chahi 35 surabadi atopa miyoi singdasu khudong chaba pipam thokpani wafam ase RSS ki luchingba moropan pingal na mamang thaktagi haunasu phongdokiba laikhrabani mahak ase yamna phagi tawonba miyoi ama oirabasu lebak asigi damak kathokpa dana masak oikiba miyoi amani hairi mahak na phongdoklamkiba wafam ase yamna mak chumlabani Mohan Bhagwat ki wafam asida opposition gi makaidagi angakpa poknakibaga loinana RSS amadi BJP anigi marakta Chaona Ungkhatnaba lairi haina thajanari hiramasigi matangda Sena UBT gi luchingba Sanjay Rao Nahai Prime Minister Narendra Modi na LK Advani Murli Manohar Joshi amadi Jaswant Chingana chingba luchingba sing masagi chahi 35 hek chubaga pothahan ki Modi masamak amasong Mohan Bhagwat chu lakliba September tha asida chahi 35 sugadoribani makhogi kanglon ase masa da su chatnabra haiba adu kupna yengkiba mathau tai hairi masigi su mathakta Narendra Modi na handak March tha da Nagarpur da leiba RSS ke headquarter da sahid chakya gi matungda chatluriba adu mahagi thabaktagi pothanabagi khannaba oiramba yai haina panari adumoinama wafam asidi BJP na yakidabaga loinana Narendra Modi na lakhiba adu mahakki routine oina lakjabani adugumba hiram amataga mari leinadi haikiba laikhrabani Congress ki luchingba Abhishek Manu Sinbina hai BJP amasung RSS na takpi tambiramba para adu masa na sutabakta onthokpa mathau tai mamang thakta madarsak mandalbu masagi chahi 35 chure haiduna thabaktagi pothahan ki adubu wafam asidi hauzik pa level lenga asigi luchingba singdadi chanagadaba mande haukiba kumja 2023 gi May thada Union Home Minister Amit Shah na BJP ki constitution da retirement gi clause amata yaude maramasina Narendra Modi na kumja 2029 phawba adumak luchingba oina laikhigani haina phongdokiba laikhrabani loinana India block na asigumba minamba kaya sijinaraga mikhalda mai pakpa ngamloi haina su phongdokibani adubu pungning chingchingai oiba wapam amadi RSS na luchingba Mohan Bhagwat na retirement gi wapam phongdokiba numit asida Amit Shah masamaksu thabaktagi potharaba matung mahaki punchi edu beda opinions nainaba amasong lau singubuna mai onchen gani haina phongdokibani pawasina makata na hai BJP ki mekaidagi di Narendra Modi ki retirement ki plan laite haina kayar khanna phongdokiba leirabasu Mohan Bhagwat na handak phongdokiba wafam asida miyam da chaun chingnaba pole panbaya badi Bihar Legislative Assembly ki mikhalasi chahi asida pangthokadori RSS ki wafam asida Modi na natraga BJP ki kambuna marai tawraklagadi Bihar ki election asida NDA na mai pakadra pakloidra haibagi wang ama lakle masigi su matakta center da paliba BJP gi lengak asisu matamamada hekta tukiba yabagi maung ama uba phangle hari Maka Satarpada Punjab the Kusukulai Kaya Pangle Hari, Gurdaspur district Laiba, Forest area Amadagi Kusukulai Kaya Mukpangbaga Loinana, Terrorgi Tabak Thoram Seng Chatanaba, Pakistan the base Toba, terrorist Harwinda Rindagi Atoba Kuzil Torang Ama Punjab Police na Maipa and Kidrehaina, Director General of Police Garup Jadapna Pongdokre, Mahang Pongdokibagi Matungina, Punjab Kitongan Wampam Sing da Etexing Chatanaba, Torangi Sharu Ama Oina, Kusukulai Adu, Pakistani Agency Sing Amasung, Rindana India da Tazilaki Bani Hai ba tigatpagi thabak sathapada khangbangam makata na akaknaba paw phangbadagi ngarang Punjab Police ki anti gangster task force AGTF ki team singna Gurdaspur district ki forest area amada thibuhumbagi thabak satakhi thibuhumbagi thabak satabadu da forest area adudagi AK47 ki rifle ani masigi maru taraga taruk magazine ani amasong P86 hand grenade ani yauna khusukulai kaya muk phangki haina mahakna phongdoki DGP na makhat tarakibagi matung ina rindagi operative sing masak Naba amasong phanaba hauzik makata na tigatpagi thabak chathari hairi makata na Gujarat ki Badodara da thongtek bada sikiba taraga manga suri hairi asi bhakchang mari makata na phangbaga loinana Gujarat ki Badodara district ta thong ama teglakibagi tawdokta sikiba mising taraga manga suri haina official singnanga si phongdorakre hairi Badodara district ki Gambira khun manakta Mahisagar Turel gi mathakta Saba chahinipu surba thong adugi saruk ama ngarang ayuk khangogdana teglakpadagi gari kayamuk Turel aduda tasen ki bani Badodara ki Superintendent of Police Rohan Anand Nahai ki
Turel adudagi asi bakchang mari makhatana phangbaga loinana thong tikpagi thodo aduda hauzik phawbada sikiba miseng punna taraga mari sure hari laikhidraba mioi mari adugi manungda anidi meharam hatia chei yankhaiga mathoi amasung bisu rabal chei kunga taret kawi haiba khangle haina mahakna phongdokhi mahakna makhatana haikibada thong telakhiba adugi matung mioi mapan kan khibagi manungda mangadi sokpadagi hauzik badodragi SSG hospital da layengli adubu hauzik asokpa mioi amatta khudong thiningai oidre haina mahakna phongdorokli mahakna haiki National Disaster Response Force NDRF State Disaster Response Force SDRF amasung atai agency singna hauziksu turel aduda mi kanba amasung thibigi thabak makhatana chathari hauzik yamdrabada mioi ahum mapong khangdana lairi hainasu badodragi collector Anil Dameliana phongdorokli Dameliana haikibada karigumba atopa mioi singsu mapang khangdana laiba tarabadi miyamna makhoigi control room da pau pirakpa yagani Amarom the government ki Chirolamagi matung ina road issue building department ki senior official singna sabat team amana ngasi ayu angan bada thodok thokpa maduda thungkibaga loinana thodok adugi matangda awang mathaki inquiry ma chathaba haukhre Badodera gi collector Ananda Melia yauna official kayamuksu ngasi angan bada thodok thokpa maduda chatkibaga loinana hauzik chathariba mi kanba masong tibagi thabak yengsili haina Chirol aduna pongdorokli revenue official singa masong police ki team singsu thodok thokpa maduda kem tawduna lairi haina Chirol aduna makhatari official singi matung ina Central Gujarat ka Saurashtra region ka samnari ba thong adu 1985 ta sakhibani hairi Makhatana Assam gi ichau khara pagalakle sikhiba kuntra sure hairi district amada ising hantakibaga loinana Assam gi ichau gi pibong khara pagalakle adubu mioi amma makhatana sikhibaga loinana chaliba chahi asida state aduda ichau amasong chingningsai bigi thodok singda sikhiba miseng kuntra sure haina official singna phungdorkhre Assam State Disaster Management Authority ASDMA gi official amana haikibada Golagat district ki Morangi circle da mioi amma makhatana sikhibaga loinana state aduda hauzik phawbuda ichau amasong Chingningsai bigi thodok singda sikiba miseng kuntra sukre hairi makoi sing adugi manungda kunga marina ichauga mari leinaba thodok singda amasong tarukna chingningsai bigi thodok singda sikibani haina official aduna makatarakli makhatana hauzik dansiri torel mafam ani Golagat amasong Numaligarda khudongthiba thaki mathakta cheli hauzik state asigi district mangagi revenue circle taramari gi manung chana leiba khungang chamaga humdra manga ichaunak soali haina mahangna phongdokhi ichauna soliba district sing adudi Golagat Hojai Nagaon Jorhat amasong Karbi along ni hairi official adugi makhata tharakpada hauzik district taru asigi miyoi lising kunga mapan ga chahum rom ichaugi awaba mayok nari mamangi nimit phawbadagi district taruki miyoi lising kuntra ga chahum hena ichaugi awaba mayok naramani hauzik Golagat district pu ichaw asina khwaidigi hena ton baga loinana district asi khaktada miyoi lising kulumdoi ga marfu ga mari ichaugi awaba mayok nari haina official aduna makhatana phongdokli mauna haikibada hauzik mai marong thaba lam hectare lising ahum ga chahum marfu ga taruksu ising thumjinduna leibaga loinana yumda yokpa sasan marfu ga taretchu ichaugi isingna chenthakre hauzik miyoi lising manga hena relief camp kuntra ga nipan da changjapam loduna leiri haina phongdokladuna mahakna haiki hauzik tongan ba mafam singda relief distribution center kunga marisu hangdoktuna ichaugi awaba mayoknariba singda tengbangi polamseng yanthokli National Disaster Response Force amasong State Disaster Response Force yauna tongan ba agency singna ichauna soliba mafam singda mi kanba amasong tengbang pibagi thabak chathari ichaw asina tongan ba district singda yumkai amasong lambi thongna chingba infrastructure kayasu amangata thon khre haina Phongdokli Chief Minister Himanta Biswa Saramana phongdokpagi matung ina upstream area singda nongsubadagi state asida ichaw thokpani hauzik government awaba mayok nariba miyoi singda dakar oiba khudimak mateng pibaga loinana mi kanba masong nauna khunda laita hanbagi thabak chathari hainasu ex thagatpa warol amada Saramana phongdorokli marak asida agriculture minister Atul Bora ichauna soliba mafam kharada chattuna mafam singa dugi pibam yengshin khre hairi isaugi awaba mayok nariba singna mateng natraga compensation phangnaba honabada khudongsa daba mayok nandana basu mahangna official singda khangali haiba wafam sing thamli